ngasi numidang wairam phongkiba tungan Manipuri sifungsingdagi maruoibi ipausing myamna thamjagi ahanbada Kanglaipak Mera News tagi khungosarga Indian Ocean region amadi Indo-Pacific ta tangdu laitaba purangnaba India na honagani Dr. R.K. Ranjan Indian Ocean Rim Associations IORA asi hena mapangal kangkat hananaba masum Indian Ocean region amadi Indo-Pacific ta tangdu laitaba madi nungai phaba phibam ama purangnaba India na honagani haina External Affairs ki Union Minister of State Dr. R.K. Ranjan thajaba pikre wapam singrang Bangladesh ki kunung Dhaka da pangthokiba kunganito suba IORA gi Council of Minister gi miphamamada Minister R.K. Ranjan phungdokhibani Bangladesh ki Foreign Minister A.K. Abdul Momen share logduna pangthokiba miphamaduda India gi mochindunu sarugya ki Minister R.K. Ranjana IORA gi maruoiba area singda India na mapungoiba thaudang logduna pangthokiba thabak thoram singi matangda wapam kya marum thamki Disaster Risk Management and Science amadi IORA gi Secretariat hena mapangal lainaba capacity building gi matang paikhatpa technology innovation gi mari lainana wapam kya sumarik sumna phungdokhi haidi mipamadura Minister R.K. Ranjana makhatana hai hauzik malem gi oina climate change amadi security energy da honglakli kya sigi matangda India na logudab thaudang singi matang su wapam kya marum pukatki mipamaduga mari lainana Minister R.K. Ranjana Somalia gi Foreign Affairs ki State Minister Ali Mohammed Omar ga su unaduna hiram kya gi matangna khana naina khi haidi hena pausna makatana su phongdorakli atopa pawmana Burmese Gurkha ma sakhangdaba singna Namphalong da Nongnei na kaptuna hatlamle sakhangdaba Nongnei paiba miyai khrana Burmese Gurkha nupa mangrang numidang Myanmar gi Namphalong kaithel ga lunaba border maya da Nongnei na kaptuna hatlaga phundoklamle haina Songtu News Service ki paw man haidi paw shin hai kaptuna halamlaba miyai sigi maming Raju Arsaria se kungatre laifam Namphalong more Ward number 5 Krishna Mandir manaktagin haidi Laikidraba nupa si haksangi koki sarukta Nongnei marugi panfam lerami Laikidraba miyai singarang maki mayumda baru mapang singaluinana World Cup yengduna laiki adubu yum adudigi mapan thokhibadigi hanjilaktabadigi asi baksa oina phangkibani nupa sina loina khiba motorbike amadi sel yawba manibek singba hauju phawba phangdri hainisu pausina makhatana phundorakti amaromdana Manipur khundari sin cookie kangbu ST list gi lauktunaba Wall Mighty Council na Bharat ki Prime Minister da memorandum pisingre Manipur khunda aduna ladiba sin cookie kangbu bu Manipur gi schedule tribe list gi lauktunaba Wall Mighty Council na Bharat ki Prime Minister da memorandum pisingre haina Wall Mighty Council gi chairman Hagrizam Nabashyamna Press Thadorak Sirolsina Haidi Sirolsina Hai All Tribals Student Unions Manipur Asumna Haina Khangnariba Mahairu Basigi Lusing Musingna Handak Delhi de Satuna Tungan Union Minister Sing Unaduna Mitai Maitai Bu Sidul Tribe List Salan Bigano Haina Taksilibasi La Napau Tamsenmani Asum Haidiba Mahairu Lubasina Manipur Yelhomigi Furup Singi Mutsin Bayabanati Hainasu World Mighty Council Prime Minister the Pishin Kiba Sirol to the Pali Sirol Sinamakatana Hai Manipur gi Maitai Mitai Haina Khangnariba Yellow Furubasi Nagasinga Ningsing Batok Matam the Gilerak Lapurumni, Maitai Singna Yek Taret, Salai Taret Haina Kangari Bapurubas, Asobu Imung Oiduna, Bundala Minarakli Bapurumni, Adobo, Maitai Singna Taragani Pan Subas, Century the Hinduism Laurubadi, Aryan Singni, Haina Lokivani, Mashina Maramoiduna, Maitai Singbu General when a Laudun Sidul Trapilista, Yahon Kitavani. Aikoigi ahal laman sing na maitai si Aryan Singni haina sakthoksa duna madugi maram amata phungdokidabani natrabadi maitai purup sing asi nagagum leramgadabani hairi Wall Maitai Council na Bharat ki Prime Minister na pisin ki basirol aduna makhatana palibadi maitai sing asi Indian Constitution na pibo hakki matungina Manipur gi citizen ama oirabasu Manipur gi mafam khudimakta leibi ayaba pidaba haibasi sathina lebaktibani Manipur gi apunba pak sawbagi lamgi sada suknatagi mapan khaktangi lamgi sar oiriba tampak amada maitai sing na leibi ayaba piri masina maitai singda injustice ama oihale sada maudraga matugi sang oiriba tungan proof singi ngak sendana buhona bada maitai sing sawra ba thaudang nori maram maduna maitai sing musidul trap list sanpam thu ihari Sirol aduna makhatana hai maitai sing na masagi asum bo haktan dun sidul trap list sanana buhona bada asum na yoriba sin cookie kanglup sing na lana objection tawduna maitai sing sidul trap list sandana buhona bani sin cookie gi miyoi sing si Burma ri sanglakiba migrant kangmuni
ꯃꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯝꯗ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯄꯣꯄꯨꯂꯦꯁꯟꯕꯨ ꯍꯟꯊꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩꯇꯩ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯅꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯅ ꯁꯤꯜꯂꯤ ꯂꯣ ꯑꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯑꯌꯥꯕ ꯄꯤꯔꯤ ꯆꯤꯟ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯕꯔꯃꯥꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯕꯅꯤ ꯃꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯁꯤꯗ ꯍꯣꯝꯂꯦꯟ ꯑꯃ ꯊꯝꯅꯕ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯌꯥꯍꯟꯅꯅꯕ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯃꯤꯌꯥꯝ ꯑꯁꯤ ꯃꯁꯥꯅ ꯖꯤꯎꯁꯤꯡꯅꯤ ꯍꯥꯏꯖꯔꯤꯕꯅꯤ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯀꯥꯡꯂꯨꯞ ꯑꯁꯤ ꯂꯥꯟꯅ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯜꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯌꯥꯎꯅ ꯂꯩꯖꯔꯤꯕ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤ ꯈꯛꯇꯃꯛ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯜꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯛꯆꯤꯡ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯒꯤ ꯀꯥꯡꯕꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯍꯤꯔꯣꯏꯟ ꯄꯥꯎꯗꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ 22 ꯁꯨꯕ ꯄꯥꯂꯦꯜ ꯄꯣꯁꯠꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯃꯤꯑꯣꯏ ꯑꯃ ꯍꯤꯔꯣꯏꯟ ꯄꯥꯎꯗꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯊꯝꯅꯥꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯗꯨꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯇꯥꯇꯥ DI ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN05A 1822 ꯑꯁꯤ ꯈꯥꯝꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯁꯦꯝꯗꯣꯛꯂꯕ ꯃꯐꯝ ꯑꯃꯗ ꯁꯥꯄꯣꯟ ꯀꯦꯞ 99ꯗ ꯂꯣꯠꯇꯨꯅ ꯄꯨꯔꯛꯄ ꯍꯤꯔꯣꯏꯟ ꯄꯥꯎꯗꯔ ꯒ꯭ꯔꯥꯝ 713 ꯐꯒꯠꯄ ꯉꯝꯈꯤ ꯍꯤꯔꯣꯏꯟ ꯄꯥꯎꯗꯔꯒ ꯀꯣꯟꯅꯅ ꯐꯒꯠꯂꯕ ꯇꯥꯇꯥ DI ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯇꯦꯡꯅꯧꯄꯥꯜ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯣꯝꯅꯣꯝꯐꯥꯏ ꯚꯤꯂꯦꯖꯇꯒꯤ ꯃꯥꯡꯖꯉꯝ ꯍꯥꯎꯀꯤꯞ ꯆꯍꯤ 38 ꯑꯄꯣꯛꯄ ꯀꯩꯊꯥꯡ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅ꯭ꯌꯨ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9ꯗꯒꯤ ꯄꯥꯎꯃꯤꯟꯂꯨꯡ ꯈꯣꯡꯁꯥꯏ ꯆꯍꯤ 18 ꯑꯄꯣꯛꯄ ꯊꯥꯡꯒꯥꯜ ꯈꯣꯡꯁꯥꯏ ꯀꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯈꯣꯏꯗꯒꯤ ꯐꯪꯕ ꯍꯤꯔꯣꯏꯟ ꯄꯥꯎꯗꯔꯁꯤꯡꯒ ꯂꯣꯏꯅꯅ ꯇꯦꯡꯅꯧꯄꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯃꯇꯥꯡꯗ ꯖꯤꯔꯤꯕꯝꯅ ꯈꯟꯅ ꯅꯩꯅꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯦꯟꯇꯔ ꯖꯤꯔꯤꯕꯝꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯝꯒꯤ ꯕꯕꯨꯄꯔꯥꯗ ꯂꯩꯕ PWD ꯒꯦꯁꯠ ꯍꯥꯎꯁꯇ Eliminations of Violence Against Women ꯍꯥꯏꯕ ꯍꯤꯔꯝꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯖꯦꯝꯁꯟ ꯍꯪꯁꯤꯡ MCS ADC ꯖꯤꯔꯤꯕꯝ ꯍꯩꯁ ꯆꯟꯗ꯭ꯔꯕꯂꯥ ꯁꯅꯨ ꯑꯃꯁꯨꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁ OSC Emmanuel L. Fimate Additional SPLO Jiribam Mutum Maipaksna Chairperson Child Welfare Committee Jiribam's Lamabam Roman Singha Advocate Member Secretary Child Welfare Committee na President Member oina saruyaki wangang loisingna ngasigi samaj nupi oibisingna thengnariba awawa miot minai namja namtheknabaga loinana miyoibigi hakpu singnaba kyagi matangda nainabaga loinana miyamna su khangminasi haina spongdonaki ngasigi tharamadura tungan ba self help group ki lusingmasing bank sakhi community leaders sing amasum active women bima sakhina singmusu saruyaki hadi Amaromdana Manipur Lengana you legalize Taunaba Lokibu Warep Handokadabani Kada Manipur Lengana Hokiba September Kunda you legalization Taunaba Lokibu Warebado Handokadabani Hina Manipur Tuan Mapam Singda collisions against drug and alcohol Kadams Tuan Loop Singa Satrakpa Kongzang Singi Sarva Moinanga Numida Wara Puntare Tamatamda Tabal District Manungsan Yeripo Koirom the Miam Geba Maira Kongsa Sakre Maira Kongsa Adur all Manipur women's Reformation and Development Samas Nupi Samas Thaubal District United Women's Organization Thaubal Ima Khoiram Apun Manupi Marup Youth Development Committee Khoirongi Thomi Singamadi Maike Dungi Miam Nasaruyaki Maira Kongsat Adura Sarugyaki Basing Manipur you legalization Tobi Yaroi Cabinet Ki Ware Pandu Uamasu Manipur Miam Yudiki Kalu Haibakulau Kyalaki Maira Kongsat Adu Khoirom Maya Lekai Digi Kongsan Bahoduna Khoirongi Tungan Lekai Sing the Koin Satluraba Matung lam thakhiba mafam aduda amuk halaktuna maira khongsat adu losinki hainasu pausna palakli makhasa tharak poina to perform digital agriculture amadi natural farming gi matangna semba inter-department committee gi final report lengak langkhakre digital agriculture and natural farming gi matangna semba inter-departmental committee gi final report ngasi lengak langkhakre final committee gi report adu minister secretary ta pangthokpa asamba tharama manda minister N Berena committee da langkhakibani
Report lankhalakpa adugi matangda Chief Minister N Berena phongdokibadi agricultural data sing digital format ta khomjinduna storings analysis amasum sharing tawraba Manipur lengana kana honari masina laumi singna matam gi mathau taba I pausing piduna lau singu gi lamda sauna kana bo helagani masidana tana phauthokena puthokna bo hona ba agricultural land sing ak senduna thamba dairy production hengar han magaloina state sigi singi lam singda horticulture ki pothok sing hena puthokba ngamna basu lamda masida natural farming hena mai pakna bo honari masida laumi sing authority ka tatok sin tawna du thamak to sangi laumi sing nakala madadu official sing nakana madad lairabadi lamda masida lawu singu gi thaba si support han bo wagani Manipur si lawu singuna maruoib sinfam oiba state oibana lamda masida kari ehen thabak tawba yabagi haibadu thidokpigi thabak tawksi haina su pausna phongdorakli amaramdana singmairongi Imphal view tower tourist singna yamna pam mafam amoire view tower sigi lambigi saruk phatribase lengaki works minister na miyeng sangbiu Manipur lengana singmairong sairau singda semgalibi Imphal view tower si foreign tourist sing yauna India gi mafam kyadigi lakba tourist singi yamna pamba mafam amoire Numaijing numitari tourist lising amagi mathakta lakle hairibi Imphal view tower sida Manipur lengana haingang sing phau yauna roadway sathok chasin tawna semga sagatpagi thabok pekhatpa hore hairibi Imphal view tower sida Manipur gi maraibak ningba thawbu sing haibadi beauty kendraji thangal general amadi pauna brazabasi loinana lamyan bi hizam irabot ki mitam khinduna thamba sinasu tourist singi puning singsin pham mafam amma oire amaramda foreign tourist sing amadi India manungi tourist sing mafam asida lakpa matamna ningthina ngak senanaba tourist post amasu ningthina samgatuna thamle masina tourist singna sairau sing asi kakhatlaga mathaktagi Imphal ga hojik oiriba phibam masi mapung paana yengba phangba sina tourist singi puning singsinpham oire hanisu pausna phungdorakli yamna nungaitriba mana singmairong sairau sing mathakta lairibi Imphal view tower sigi sing kakhatphamga samnariba laikha gi lambigi sarukta meter sani gi khwaidigi phattaba haibadu oiduna laire maramaduna hiramasigi matang works minister Govidas Konthaujam gi athubu miyeng sangbiduna tourist singna yamna pamna mafam oiriba sida lambigi phatraba saru asi ningthina semgat piu hainasu praja section kyadigi pausi sida phungdorakli Makasa tarak poina to pamarueba paukhra nam ambush da Myanmar military junta gi police officer ani hatkre Myanmar da thoklibi irang na ngarang rebels ni attack tawduna Myanmar gi police officer ani hatkre thawdo du ngarang nungtil pung ani makhairom tab matamda southern Myanmar gi manungsana Mon state ki ye township ta thokibani pafam adu Myanmar gi police officer ani car ma tongduna lakhi maduda people defense force ki kambuna lambi thatuna car tu da atat akam laitana nomai kapsinki emus adu military ku sathariba junta police officer ani car manungda nomai na panduna sikhi Haujik su leba dugi maham ka da military junta kangbuna rebel singa tatana kuthoknari so hari amaramdana Kangleipak Medical and National Institute ki lamp lighting ki thoram pangdokre nurse ama oina miyoibi ki seba ningthina tawba amadi apapa mari thamna bo honagadabani haina Zerims ki medical ki superintendent professor case location phungdokre wapa masinga si khurai konsam lekai da leba Kangleipak Medicals and Nursing Institute ki tarani thui suba lamp lighting ki thoram da mana phungdokhibani haidi tentang na to papa manamo Manipuri nupi ayibisingi seminar Bangladesh ki senior advocate SC Sinhana hawdolagani Manipuri nupi ayibisingi khuida lebak ningba seminar ama Bangladesh ki senior advocate SC Sinhana Imphal sangak kaithela leba hotel Lanchian ki conference hall da hawnabi matungina lakti November 19 hawdolagani haina Patriotic Writers Forum PAWF Manipur ki Secretary Rakesh Norem na press thadorakpa sirol amana hairi Makasa tharak poina to papa mana numit humni sumna sathakada bi Imphal Literature Festival ngasi Zian Manipur Dance Academy da Education Minister hawdokre lecturer na tungan culture amadi lam singi marakta lainariba mari hena session hali haina Education Minister TS Basanta Kumar phongdokre wapa masinga Manipur Sangai Festival 2022 ga mari lainana lenga ki tourism department gi senthang makhada Indian Council for Cultural Relations ICCR Northeast ki mateng loinana Sahitya Thaupang Lup Sathau Lup Imphal Manipur Sahitya Parishad Meghalaya Funga Heritage Silong amasung Zen Manipur Dance Academy na kusamnatuna sinduna numit humni sumna pangthokadoribe Imphal
Literature Festival hongdokpagi thoramda Minister T.S. Basanta Kumarna phongdokibani. DM College campus ta liba Jawaharlal Nehru Manipur Dance Academy da pangthokpa festival hongdokpagi thoramda Education Minister T.S. Basanta Kumarna hai. Manipur ki Chief Minister N. Berena Tourism Department ga loinana lamdam asi World Tourism Map ki oiba ngamnaba changsilapa khongthangi sarwa moina pangthokliba Manipur Sangai Festival asina lamdam asigi sitmi lona sauna ahongba purapa ngamlagani. Manipur Sangai Festival gi saruk ama oiriba Imphal Literature Festival 2022 asina lamdam asida tourist hena lakhanabagi masa amasu oiribani. Malemna sokhatpa mangjil thaba khunai ama oigi hairabadi Maming Lairaba Ayibasingi Ladic Paduna, Mako Yuwaka Loxing, Lobo Darkar Oi Hadianisu, Paus the Supunto play. Makasa Tarakpo and Pausel Pauxi to Papa Mana Laktuna hot keeper Robindro Gi Asumbalangla, Putok Rabadi, Akan Mokong Sang Shilagani, Maira Pai Miat Pesing Putok Riba Pauba, Sranda Paktokiroi. Tasikitaraga Matuki Yupung Tarukta Tamda. Tauthong Apaibu Ward number 8 Leva, Laisangtam Robindro say Kuntragamanga Apopo Lake Draba Ibo Holbu, like I smoke to the Leva, Tongam Ziban say Pugamanga Apopo Ibo Holbina, Yum Sarusen Pukra Tasi Taragamanga, Rims Hospital, Postmortem Gidama, Paupira Kiba do Levativini, Saminakiba Mamana Amabu, Kari Maral with the Maktamtina Hato Libano, Maraleba Muising Police Amadi Manipulangana, Tidotuna, Serak Pibu Hainangasi. Tauthong Apaiba Ward number 8 the Pangtokiba walk at me from the Yaki Pisina Pungdokre. Nasi Pangtokiba walk at me from Maduga Mari Lena Lake Drava, Robindro Kimasi, Angom Ongbi, Toybina High, Tasiki Taragum did a tabak sushi, Haina Pukraga, November Taragamanga, Ayupung Marita, Matam the Makpu, Pukiba, Ziban, Mayum the Laklaga, Mark Lake Kidre, Rimster Lehauri Hena, Fongdokiba Dumaram Zadi, Namidadru Ziban, Amandi Tabak Shuri, Tongzu. Boroi Makong Yumbu Riba, Koiram local say Humpugomoto Apopole Kidraba, Gukul Sandrana, Yumtak the Gitarakuna, Shibani had a Pungdor Kibati, Imungi Muishina, Postmortem Taudana Yum the Prokibani, Adobo, Matomungam Pangtona, Mapima Road Toglumatam, the Sinango Ebomong, the Tabakta, Tang Latin Hibigida from Lerabatinaki, Kudak the Shinjamai police station walk to the Mishi Shigimatana ticket in a complaint okay. Shinjamai police na Tizin Humzin Vigitabak Toda, Zibana Tabak Shuriba Mapamadugi. Kolada E type Tanga Matang Namagam Kibaluina Lakidraba, Robindro Bupu Kiba Ziban Pakipani, Mark Lakidaba Yumbu Amadi Zibana, Matan the accident the Caesar had a pauxation the Habla Krabamatuna Sigi pauxation the Susaini had a Habla Kiba Wapamadu, Lautuna Hapan the Habit of a lady. Monsieur Sigimatana Sapsaba Langazan Butotra di Maki, Saranda Pangtoktabaluina, Hiena Kan Mokong sanction the Naki. Laikidraba Robindro say Tarakamata Shuraba Masanopa Madi, Sahi Nipan Surabi Masanopi Ama, Tamlami Hen Supaus no Fundorakli. Hausiku in the Miam Paus to Matangal Shinjar Gamas Miampun and Obab the Namina Sen Susinel Sigi Makadigi, Miangi from the Tamzari.